पाव ngasi nungthil pung mari dagi bot khombagi matam loisinkhre political parties singna amana amabu phongna hunnabagi sang hantharagani outer gi tongan ma polling station taramapan lakliba tang 19 da amuk hana bot thadanaragani haina CEO Manipur PK Singhana phongdokre Mikhalgi matamda miyam da kapsil lausinaba phajaba wahi wata ngang sakliba singda vote pibagi matam oidre haina Chief Minister N Biren haikre amadi agenda laitaba miyam da tawni haibada panghai da haiba BJP sarkar kuiraroi mutkragani haina NPCC gi president Gaikhangam na phongdokre Kurumjari Times of Manipur gi pau meeting tabiri basingbu Bidyapati myang nabamna taram okjari haujik pau sandokna pizari tha asigi 19 da pangthokadoriba Inner Manipur Parliamentary Constituency Mikhal gi bot khombagi matam ngasi nungtil pung marida loiragani bot khombagi matam loidringai ngasi nungtil tongan ba political party singna mafam kya mikhan ga mari leinaba mifam pangthokhi amabu hunduna ngang saknaki party amana amabu hunduna ngang saknaki lambi lamjau da mic sizinaduna bot khomnaki outer gi tongan ba polling station taramapan lakliba tang 19 da amuk hana bot thadanaragani haina Chief Electoral Officer CEO Manipur PK Singhana phongdokre wafam masinga se lamphel patal laiba CEO Manipur gi office ta pangthokpa pawgi mifam amada phongdokhibani Additional Chief Electoral Officer T Ranjit Joint CEO Ramananda Nongmai Kapam Susaruk Yakhi Chief Electoral Officer PK Singhana makha taraduna haukhiba tha asigi tang 13 da pangthokhiba outer gi mikhalda mafam kayada niyom gi wangbada vote thadanaki haibagi matangda wakat lakpa amadi pamdaba thodok thoki haibagi matangda wakat lakpa kaya adu munna screening tawbagi report adu ECI da thakraba matung polling station taramapanda amuk hanna vote hananaba hairakpagi matung ina polling station taramapanda lakliba tang 19 da pangthokadaba ani suba phase ka punna vote amuk hallagani Chandel district ta polling ama Ukhrul district ta polling mari Senapati district ta polling taramathoi amadi Churasanpur district ta polling ahum amuk hanna vote thadanaragani Chandel gi oina Mahochera Ukhrul gi oina Sangsak B Chingai gi oina Poi A Poi B Kachai A Karong gi oina Koide 1 Kadom Khabi Mau gi oina Chawainu Sangsong Makhel Kaibi A Makhel Kaibi B Tangkhum Khulen D Tungzoi D Lai A Lai C Tadubi gi oina Tadubi A1 amade Henglep ki oina Sanglai Sangkong A amadi Songphau hairiba polling station sing asi bot amuk hanba hannaba maru lainaba returning officer assistant returning officer sing da yathang pikre amaromda polling station sing asida pamdaba thodok makhatana thoktanaba ehenba polling personnel sing sizinanaba mari lainaba sing da yathang pikre ayuk pung 8 tagi nungthil pung mari phawba hairiba mafam sing asida bot thadanagani amaromda ani suba phase ki oina Inner Manipur Parliamentary Constituency ki mikhal mai pakna pangthoknanaba sem sabagi thabak Loisille hayengdagi hauna district election office singdagi magi polling station singda chatnaba hauragani Central Forces Company ni phumanga yauna state police force kaya sumikhal asida mathau tawgani nupi ngaktana ngakpa polling station singsu laigani chawrakna polling station sanga romda webcast tawgani haiki About 559 locations will be having live webcasting depending on the weather condition and the net connectivity. Hopefully we are able to see the things live. And of course, on the Polestar application, I expect to contact all the polling parties because telephone will be working in the valley area. So we should be able to reach out to every polling party and we can give you the exact poll percentage very fast. Mikhal gi matam da miyam da kapsil lausinaba phajaba wahi wata ngang sakliba singda vote pibagi matam oidre kapsil lausinaduna oidaba wa kaya ngang dona miyam dagi vote niraga kakhiba singna rajniti tawrambana ngasi aikhoi awabagi komda khwang yauna putharabani haina Chief Minister N Biren haikre ngasi Mikhal gi campaign gi aroiba numit ki mangoinana BJP patsoi mandal na sinduna Sagolban Moirang Hanuba Community Hall da pangthokhiba nomagi oiba political conference aduda
Chief Minister na makha taraduna Congress government ki matamda ILP gi irangna maram oiduna Churachandpur da chahi anirom mafam adugi miyamna santi oina hingba phangkhide ihau aduda leikhidraba miyoi mapan gi asiba haksang mathau mangam pangthok pangam dana leirakhi adubu BJP gi lengak asi laklaba matamdagi punamak kaukthokna duna nungsi sanana leiminari haiba yauna wafam kaya amasu phongdokhi Ihan another single madi tamani ki marka lepa samna baya unna baya da dum ko senapati yogo ka welcome to South Nagaland ekoi ki lamna tra ko okrum de koi sak baya da ko taming ngong de koi sak baya da ko taming ngong ni na koi da la ko tonga na ni ko da mo tor ba national mother is corner ai mo da Tong bilir ka sang bilir ka da ahan da lubit ke wasak baga governor de wasak da parliament bitu da go to hill da kana ko de messias ho ya la mo sona sing sa share madu ki sing sa share la ko messias do na Thauram maduda saruk yakhiba BJP ki mere oiriba RK Ranjanna pangthokadoriba mikhal asimaru iba mikhal ama oibana miyam punamakna vote thadabiyu amadi BJP da vote pibiyu lamdam asida tangdu laitaba chaukhatpa amadi manaba khunai ama puraknaba hotnaba da BJP bu thaudang lohhanbiyu haikhi Haukiba Lok Sabha ki election kayada Manipur ki praja ayamana mapung oina sohor amasung sohor ki akulta leba voters singna vote thada bagi sa nasi yamana nemi aikoina alumba election aduna nirai upaduna haukiba kayang kayada Manipur praja ki bahut simba amadi Manipur ki adumba political party adugi Amaromda Thauram aduga mari lainana Manipur People's Party thadok lamlaga BJP da sanglakhraba MPP gi General Secretary Administration oiramba AC Zainta amadi Imphal West District ki President T.H. Biramangol bu harau tayam okay Congress Party na election manifesto da yauriba law and asylum asi Manipur yauna awang nungpok lamdamda yumlon na ba lebak singdagi mitop sangsilakna ba barton tawduna yellow mi singi kangkhul muthatna na ba hotnabani haina Rajya Sabha gi MP su oiriba BJP Manipur Pradesh ki President KSS Bhabananda na ngasi phongdokre ngasi paumi kharaga akhana na unaba amada Bhabananda na makata na haiki Congress na Lok Sabha mikhalda mai paktuna lengak pairak labadi malemda refugee ga mari lainaba treaty sing amasung convention sing ngakna Chatuna refugees sing sangjabham pinaba amasung makhoibu ngak senaba chatna lonchat ama soidana semgani haibasi soidraba wafamni haiki Agenda laitaba miyam da tawni haiba da panghai da haiba BJP sarkar kuiraroi mangkhragani haina MPCC ke President Gai Khangam na phongdokre wafam masing asi hangang mayai laikai da leba Sport and Depth Committee gi ground da pangthokpa Congress ki mirep onaba kisor gi mikhal ga mari lainana pangthokpa miyam gi mifam amada phongdokhibani haingang Block Congress Committee na sinduna pangthokpa miyam gi mifam aduda CLP leader oi ibobi mirep oiriba onaba kisor MLA Govindas K Ranjit T.I. Lokeshwar yauna lusingba kaya su saruk yakhi President Gai Khangam na makha taraduna BJP na Bharat asi Hindu gi leibak onthokna na hotnari state asida BJP gi sarkar na miyamda achauba mitrang ama sanaduna praja singbu pangthahna na hotnari lakadoriba mikhal asida BJP bu achauba para ama tambiduna maithiba PC party asina thagachariba mirep asida miyamna saugatpiu haiki ahamadi framework agreement Ladies and framework agreement do mak achievement nahi praja kotpa praja tanku meta handaba praja mundena handaba pasit agreement asina singmi tamile kari thokadege thani pa hanba adu gumba ka do achievement thakra na achievement nahi namse batai adu ragani chumi framework agreement gumba adu gumba thogongo What the part of the dog? But what part of the dog? Congress Party is Mirep oiriba onaba kisor na haikibada miyam gi apamagi matung ina thabak tawjagadi state asiga yaifa thorang nupi singda ehenba miyang thamba yauna miyam gi yaifa na ba thabak sing tauna na ba hotna jage miyam na nungsibiu haiki
recognize party oibe yaroi di recognize togodabni aduga siri pere ni mathakta FIR amara laws doraga magi mathakta aini matungena mana lanjiruba marana adugi dongte action logadabni haidaraina complaint tawjegabni madu election commission of India na mathang action loragana ngarang di returning officer na siri pere masamagta so cause notice pigre so cause notice to the kari hai siri pere na hayeng April ki tarik tara tare ki pung mari phawgi manung da mahangna model code of conduct si violate to bibasi matang da perform pi ke damani madu ke so cause notice pi re kari ko mara pirak tabata raga di returning officer na hairi magi mathata ex party action lawra liyana मे कुलुमदोइदा भारत थंबाल मुटख्रगनी जून जुलाई दना मणिपुर बीजेपी सरकार लेररोय थंबाल गी लेनम लाक्लरोय हाइना एमपीसीसी की वाइस प्रेसिडेंट एंड लोकेन न फोंगदोख्रे वाफम सिंगसी मेकोला बाजार द पांगथोकपा कांग्रेस की मेरेब ओनब किशोर की मिखल ग मरी लेनना पांगथोकपा मियाम गी मिफम अमद फोंगदोखिबनी नावरिया पाखंग लाकबा बीसीसी न सिंदुना पांगथोकपा मियाम गी मिफम द एमएलए एल लोकेन न मखा तारदुना लिसिंगनी तारा मरी द भारत की मियाम द नरेंद्र मोदी न अचौब नमथाक अम तौखिबदु ngasi miyamna mamutana khangle kuiraroi bharata ahongba soidana laklagani thambal gi leinam amuk hanan namlaroi matam amada sahit minister singjang paiduna miyam mangda wasakhiba miyoi amani chief minister oiribasi ban blocket laikhiba congress ki matamda kg yankhai gi cheng bek amada lupa satet ka yankhai pirambado santi laiba BJP ki matamda lupa lising amaga chahum yankhai sakthong gyasna chamapan go humdramari piba asibura miyam gi sarkar hairibase NSN IM gi makhada laiba UNC na thadokpa NPF ka punna Punminari Sarkar Paiminari Matam Amada State Asida Matam Kuina Ban Blocket Lakibadu Kanana Sinbano Haiba Miyam Natasing na Kangle Haina Haiki Karigumba Congress Party State Asida ILP system asi satna hali haiba khudam sangdam puthokpangam labadi rajniti dagi pothajagi haina MPCC gi General Secretary Administration Haresor Gosami na phongdokre wafam singasi BT Road ta laiba Congress Bhavan da pangthokpa pawgi mifam amada phongdokhibani MPCC gi luchingba kaya su saruk yakhiba pawgi mifam aduda Haresor Gosami na makha taraduna BJP party na ILP gi matang afaspa kabo bhele gi issue boundary gi issue CAB matang yauna isu kya Congress Party na thoganba tawhan khibani haina ngang sakpasi yamna laibak thibani vote mayada miyam dagi vote phangnana ba karamba matamda isu sing thokibagi haiba khangdana pangangang basi yamna laibak thibani ILP gi matang da ILP system satna hanbisi Congress matamda natte haiba BJP na khanglamda basi angakpani yelhomi kanjana ba haidano Congress matamda Manipur People's Bill fauba puthoklam labani apaspa gi matang da Kabo Valley Pithok lamba matam ado Congress Party Poktri Party asi lingkhatri ngai mamangda Pithok lamba adubu BJP na Pithok lamba haiba wangang asi yamna angak popogi mikhal mamangi vote phangnana ba haiduna Congress Party na maral CBD BJP Party asi ngaure haiba takpani haiki Rajya Sabha da puthomdai matamduda Honorable CM jauna kaigidamukta machin thidana miyam du utchaiduna close hakoni hairibano ba kaigumba parliamentary proceeding da yadaba leirabadi maramaduna kep ki matang si moi chojana chalungani hujing ha ki olei palei tawbani aduga masi Manipur gi handaki potsidi Manipur gi akhoi gi miyam gi hingba musung sibagi question ni kep se masi moi chojana chanagani haibasi masu miyam na ayamna masi thaja poni koi congress ki oinadi Miyamna pama kep to akhoi manifesto da madu chana loy na hapani makhoina miyamna pamdaba potu chana ngani na hapani makhoi miyam gi mayok ta leiba party ni haibasi machu ai thamjaningi Tha asigi tarani thoigi nungthil pung ani makhairom taba matamda sil tawdun da thamkhraba Churachandpur district strong room nongan bagi ayuk pung tarama thoirom taba matamda hamdok lamba asi chingneningai oi haina ngasi pawmi singa unaba amada Naga People's Coordination Committee gi convener Asinpau Gangmai na haikhre mahak na haiki strong room hangdokba aduda Maru oina thaudang laukhiba ARPDEO Churachandpur Syamlal Punia amadi observer in charge BK Singha gi mathakta akanba action lakhot hangadabani haiba yauna wafam kaya amusu phongdokhi Ngasi Naga people
coordination committee the khongjang sinliba khongjang sidi ekoi particular party unate particular candidate unate adubu achumbado democratic ki principle du akna khangna chapiyo haibwani hajiki churachandpur ki EVM makhaido congress ki su laigani NPP ki su laigani NPF ki su BJP ki su JDU ki su or atai independent kya ki su madu makhai ki democratic process koiba adugumba people ki trust people ki faith to manghan gunu haibda chamchin jabni masina BJP against nate masina election commission against nate but this is our democratic right we have to assert we have been asserting our rights I hope all the right thinking citizens of the state irrespective of valley people hill people will support our cause so that justice can be delivered to the people in the near future asini akoi naga people coordination committee ki apamati मियामना आइहाकपु हेना थाजबा थमलकपगा लोइनेना सपोर्ट तौरकपा असिना लोक सभा मिखल असिदा सोइदना माइ पाकपा ngamlagani हाइबगी आशा उरे हाइना लाकदौरिबा लोक सभा मिखलगी CPI की मिरेप ओइना चोंगथोरकलेबा डॉक्टर एम नारायण हाइख्रे ngasi nungthil mahaki mayumda pangthokiba paumi-singa unaba amada mahakna makha tana haiki lamdam asigi nungsiraba muslim isil inausingna achauba support phangba asi hainingai leitana nungai muslim nara supporting committee phawba semdana sagolakpa amadi ZDU amasung APP bu sagolagle haina manama makatana phongdokhi I am really grateful to the supporters, to the people of Manipur, to different communities, different organizations who stood solidly behind me. Agi tungda chapchana miyam si lepi aduna issue kaya kona media tu nahi ne jagre parliament chalaga kari togadagi haibagi issue mayam hanan hai hojikti hariba issue sing si thengna bada I am bolden hojikti praja miyamna solidly aigi tungda riba ingon inkhat pibanina parliament da miyam sigi thajaba si manghan jadana issue sing ase effectively tooth and nail fight tawna binakta I prepare tawjare I hope the results will be positive Saknai raba Manipur film ki actor Boniam yauna artist kharaga loinana BJP ki mirep Dr. R.K. Ranjan na bot khomkhre ngasi bazar manungda leiba kaithel singda changduna BJP ki thomi singna bot khomkhiba aduda film ki artist sing Maxina Lilabati Hemabati susaruk yakhi porpham phamli bi ima singi manakta sangsinduna BJP da bot pibi na ba haizaki bot khombagi aroiba numit oibaga mari leinana artist sing aduna BJP ki mirep pusagol aduna miyamna BJP da bot Thadabinaba kaithel gi akoibida chatki khongsat adugi matang da saknai raba artist Boniam na haikibada artist singi yaifanana ba thabak kaya BJP sarkar asina tawrakpa asimak artist singi yamna laibak phabani makhata na BJP gi sasan leinaba party asida support tawbiu haiki pangthokada lok sabha gi election sida akoina kari gi damakta BJP da support tawribuno haibasi tasengna hana mamangda leiramba government sing haitare ma palamba sing minga palase bagi tikti lejade adu artist sing bu sangai festival gumba lakma matam agi ngak nuai ning matam kauga pangsi sinda biramba adu ngasi laiba sahi ani ge batu aten matam sida BJP government na state film policy ba sembi duna plan tawiduna athu matam sanan haba hoda bagi tanja thami basida akoi gi su artist amoina tawam support tawam thokpra na khalaga support tawjabani makhata ba pau pizadringa da break amatang lozari Advanced Coaching Institute Nagamapal Lamabam Laikai near Rims Road opposite Koirenge Auto Parking. Science stream the Council of Higher Secondary Education Manipur Loba class 12 की परीक्षा द 3rd position Yumnam Devjit 9th position Akoijam Badal Singh 9th position Konika Nomaitem 10th position Asem Koronganba 10th position Laistam Imoba Maitai 15th position Haubam Arvind Singh Amadi 17th position the Sagolsem Biki Singh ne Arts stream the Aniswa position Takraba Takhil Sangbam Sunaya Devi 3rd position Yangkhom Gunchenba 4th position Texan James Singh 5th position Moirangthem Loya Ngamba 7th position SS Obed Kharam 8th position Takhilamam Ores Maitai separated boys and girls hostel Well, this is true. No matter where we're at and how busy we were, we may not get the time to spend the whole day together, but a time always brings us together when we are dining, especially
when gathered around such divinely crafted amenities. Break ki matungda makha taba pau pizari Secular Democratic Front na NAIDP pu BJP ga punna chatminna bagi saugat pani haina phongdo ki pa wafam yumpham yauda bani haina NAIDP ga BJP ga chatminna ba laite haina NAIDP ga General Secretary Yumnamcha Nabasandra na haikre wangoi top upokpida ngasi nungthil pangthokiba election ga mari lainaba mifam aduda wai Nabasandra na Makata na haiki STF asi National Party ga chatminaba party amani party asina haiki bo wafam adu National Party amana sel piraga hayan khibani haina lauragadi maram laite haiki chatminaram da taragadi sokat kadamani sokalamgadamni haibado mahangna asengba wa moina haibi gi oi taragadi chatminadi haibasima North India Development Party dagi tumui sena singdok jarabadina mahang khudak simaktadagi na takana hayang maktadagi North India Development Party da sokale haidana ma haibam thuye sima I thmaina haijani natab taragadi mana nangi buwado pangai haijana ba National Party BJP amasu CPI loina na even manung da BJP ki pasha bawo da mo koi lawrung ba ya na I singaba lei aduna masagi wa nadaba bin ngangu harga pangang ngangba rajniti ki phirep leitaba menta daba adu ko rajniti ki wangang ni haina BJP Congress amadi JDU gi youth ki member oiramba Ukhrul Sandel amadi Tangmenglong dagi mioi tara ngasi NAIDP da yaurakpada party asigi state president Dr. NG Bijoy na taram okre terada leba party asigi office da pangthokiba taram na okpagi thoram aduda state president NG Bijoy na tongan ba party singda yauram leba mioi kayana party asibu thajaba thamduna lepalaitena yaurakli masimakna party asigi mapangal hena kankhat hanba ngamlagani haiba yauna wafam kaya that has been already karihani tonagreba madu ekoi tonagrabani madu gi damta press conference tawre hojik mari yama tasu leinate ekoi moju mogi tawjari ekoi gi tawri mayam puno saki go biramani ekoi we never talk in favor of BJP we always talk against the BJP's action in favor of BJP which is in favor of CAB and many others. And therefore, Masigi Pose, Aranba information ni, Waro Wiganum, SDFT Kampu, Sita Pabiri Kampuda, as an university, unfortunately. Union Public Service Commission UPSC na lauba Civil Services Examination lising ni tara ni panda Manipuri gi mioi ahum Khalan khibagi manungda rank chamanga ga tara tereta mai paglaktuna IS category phanglakraba Dr. Larung Angsim Dangswa Maringbu taramna okpagi thoram ama ngasi Kangoi Kholen Primary School ground the pangthokre Manipurda khundariba Maring Kanglup ki manungda ahanba Civil Services Examination mai pakpa mioi ama oibata natana ahanba IS phangba mioi amasu oiriba Dr. L Angsim Dangswa Maringbu taramna okpagi thoram aduda Tengnopal SC gi MLA D Korungthang ex Minister W Morung Makunga yauna ADC Sandel gi executive member sing Tengnopal amadi Sandel district ki manungda khunda minariba Maring Kanglup amadi civil sing khunai leader sing pastor sing ningthau sing loinana masing yanglo miyamna saruk yakhi thoram aduda wangang aduna Dr. Larung Angsim Dangswa Maring na hai khunai ama sakhot hanbada afaba lambida pukhatke haibasi pham achauba pairabasu power phana yamna leirabasu paisa yamna pairabasu mi amana semba haibasi oithokloi Miyamgi cooperation miyamgi mateng changi haiki mahakna makha taraduna aina hotnagadawriba asi aigi natte relatives ki natte imungi natte imanaba singisu natte miyam pumna makini ngasi mahakpu nungsibiduna mateng tawbiduna mahaki thoram asida yawbi bagum tungda mahakna miyamgi damak thabak ama tawba matamda miyamgi aphabani khalagadi mabu mateng tawbiyu lale khalagadi mahakpu pautak pibiyu haiki ngasi su adum aigi wakhang adum leiri ngasi mayam na tinbiriba suk yamlaba mi mayam ase
नखोइना आइंगोंदगी अरांग एक्सपेक्टेशन तोबिगनु मयाम पुलप चौखतबिगी वखन थंबियु नखोइना आई नुंसिबा तारगदी आइबु खक रेस्पेक्ट पिबिगनु even the cobbler on the street lambi gi chidaida khungup police lawriba mi su servant namane public servant namane nokhoi bu equally respect pibiu Political party amataga samnadaba civil organization masing yamna thorok lagadi miyam gi khanba luchingba khanba ngamgani haina Dr. I.S. Konthauzamna phongdokre wafam asi lakadori batara taret suba Lok Sabha election Inner Manipur parliamentary constituency gi mikhalga mari lainana Bisenpurda laiba di Kekas Education Center DCEC gi office ta paumi singa Unaba amada phongdokhibani panbayai Dr. I.S. Konthauzam 14% of India gi oina Manipur dagi ahanba percent candidate oikhiba miyoini mahak na hai Indian democracy gi makhada chathariba election da yaningdaba pamdaba thawong kaya ama hauzik phawbada yauri Election Commission of India na model code of conduct lauthokhraba matung national amadi regional parties singna magi parties sing kananabo hotnari senja thumja yaudana vote kaba yadabagi chatnabi oina lesang setna hauzik su chathaduna lakli aduga Election Commission of India na sumatik chaba candidate puthoknabagi policy program su leitri haina khalli vote lepliba candidate sing si masagi personality character quantity asi miyamna lepa ama mathau tai haiba wafam kaya amsu phongdokhi khangna hangjage haijabna chade masi public miyam atil la kanda aigoi makhoi si phamhal la kanda nakoina parliament ta delhi gi parliament ta la kanda nakoina manipur gi dong ta kari ngangdoini manipur gi dong ta nakoina chawkat pasi kari thamdoino kaisi direct haktheng na hangbo pame masi indian democracy chap pale pa amadadi masi yapam thopane Tha asigi tara mangada isan tumbi kobi mauna ama Jenims ta angang unabada laikhidraba matung Jenims authority na ngasisu OPD amasung emergency service thingjin bagi thabak ngasisu changsilli amaromda isan tumbi misigi matangda sem khiba JSC gi convener Y Singkhai ngan bana Jenims authority na lauriba phirep asi Irang Sauthoraknaba amadi Maran Kupsinanabu hotnabani haina phongdokre ngasi paumi singa unaba amada mahakna haiki misi asigi matangda Chief Minister JSC amadi Jenims ki official sing yauna mifam pangthoktuna tha amagi manungda misi asigi matangda thijinduna Maran laibasing sairak pigani haina thajaba pibadagi yanaba ama puraktuna lairingai chairak asida Jenims authority na hospital gi OPD amadi emergency service thingjinba haibasi chumdaba thawongni haiki Punna CM yauna wari sanagrabadubu moina again khogi moina invite tobaga chap mane moina iranga huse habi invite tobaga mane si akoina sugya yaningde aduna yariba makai akogi hospital site da Jenims ta moina tawrido tobiganu praja mayam gi khalaga adu hando piu akoi tasengna yamna peaceful oiba democratic oiba mongda khoi yanaba purangna bonaji akoi rom site tagidi adu matung da thokraba matung da akoi rom site tagidi karimte strike tawba dharna tawba amta leite yanagi ba reason du ngai bagi adu reason du na jo afaba purak poisinu Imphal City yauna akoiba mafam singda thaknaba ising piriba singda dam gi mamai hantharakpaga loinana lower bed ta leiriba level bulb ki ahum gi manungda ama function tauba lepkhibana ngasidi dam asi mapung phana function taudana awaba mayuknabata natana miyamda mapung phana ising piba ngamdre hiramas ki matangda paudam ama Thawai panba jiba singna hingbada changba khwaidagi maru oiba potsak singi manungda ising asisu amani prithivigi apunba laimai gi sarukki chada humpudradi isingni adubu masigi manungda supntagi chada ani dasmuk manga khaktamak thakpa yaba isingni malemgi oina honglakliba aying asagi chang asina hakthengna natraga nakoinana hiramasida safu amadi piri Greater Imphal amadi akoibada leiriba mafam singda leiriba miyoi sing hingbada darkar leiba ising asi chada mariphugi mathakta kangchupta leiba singdadamna piri adubu singdadamgi imai hantharakpa amadi lower bedta leiba liver valve ahumgi manungda ama function tawba lepkhibana ngaside dam asi mapung fana function tawbada awaba mayoknare Imphal dagi kilometer 18 khaktabak nongchup lomda chatlaga leiba kangchup ki chingthakta leiriba singdadam multipurpose project asi English chamapan humphudra mangada National Project Construction Corporation Limited na saba hoki aduga loishin bana English chamapan maripudra mangada loishin ki dam asi sabada punna lupa lakh lising taruk chanipan tara mari gi senfam changki
Dam asigi awangbana meter humfuni aduga asangbana meter chamriga marifudrani. Dam asi sakhibagi maru oiba pandamdi nongju thagi matamda ising tungsinduna thamba amadi nongju tha loikraba tungda Imphal gi tongan mawamfamsingda thaknaba toti ising amadi lau singubagi ising pibani. Mari leinaba department singdagi fangba report ki matung ina dam asina canal ahum gi kuthangda hectare lising mari chamaga nifunipan gi lafamda ising piri. Amaromda dam asina nongmada thaknaba ising million gallon tare miyamda piri. Adubu hauzik dam asida ising gi level asukki matik hanthakibana dam asigi ising sizinaduna pangthoklamba thabak thoram singda achauba apanba ama mayoknani. Thazaba yaba paw amagi matung ina tha kharagi mamangda dam asigi liver ama function tawba lepkibadagi Imphal gi mafam kayada ising gi awaba sing asi mayoknari bani hairi. Amaromda kumgi nongju su khara watpana ising gi level asi siltation level yona hantharapugi achauba maram ama oi. Oirakliba fibam asida June July gi akanba nongju tha yoroktrineida mari lenaba department na ahenba miyeng changduna mathau tawba leptuna leiriba liver asi semjil hoba tangai fade. Hokiba tha kharagi mamangdagi Imphal gi mafam singda thakninga ising haibadi akhoi toti ising se tadabana maram orga akhoi praja miyam se aduki matik awaba mayoknari. Oirakliba film asida Tom TV na ground report launabagi damta singda damda laktuna yengselubada isingi laimai isingi imai haiba tare isingi imai asi aduki matik makha da leiba siltation gi makha wai da lower battle leiba khoi thengna jare aduga loina na akhoi na fangjaba report ki matuina hariba makha sida liver ahum yawe na akhoi takpirei liver ahum sim da liver amadi hujik function sungtau tawdabana leijaramba ising kharasu chithokhiba na maram orga isingi level se aduki matik hantarakpani haina akhoi mafam asida leiramba miyoising su takpirei oirakliba film asida akhoi handak sahigi oina nongju su khara latpa haiba tare nong tabagi sang su khara watpa amadi dam asigi liver ama function tawdabna maram oraga hoji isingi awaba se hena mawaba mayunar ka drive se achoba singnabam lei thuba matamda authority da hariba yadre hariba liver se athuba matamda khoigi sindokpiba amadi repairing tawbidagadi ising asi nom gi sum handarkhigadra haibasi achoba singnaba amadi achoba wahang amoina khoida Fauri. Video journalist Govind Ngaloidena, Paudanjariba, Sarat Anobam, Tom TV News, Singdadam. Lengakna Indo-Myanmar border town Mori asi lalon itike asoba mafam ama. Oihangani haiduna sinda laurabasu thabaktadi atombigi machagum mirai biri. More town da ngasi phawba matik saba public toilet thambidabana. More town da lakliba miyamna Myanmar gi namphalon kaithel tana khong hamba chatnari hiramasta report ama. Bharat Sarkar amadi Manipur Sarkar na Indo-Myanmar border town Mori asi lugis policy hairam badagi hauzikna ages policy haina onthoktuna Mori lamdam asibu saukathandaba yade Sarkar na achawa mideng am thamlibani haiduna chindana nungsiba sarga panglauda lauramlaga matam gi pankhiba Sarkar na ngasi fawa Mori lamdam asida lairiba maru oiba kaithel singda praja miyamna sizinanaba matamga chunarba public toilet fawa savidana lairi amadi Indo-Myanmar Friendship Gate number 2 da thabak tawriba lever yauna miyoi kaya amadi public toilet leitabana yumthangnariba Myanmar gi namphalong kaithel da lairiba public toilet tana chattuna lupa kun kunthra fawo tinglaga khong hamnari aikoi gi Myanmar Friendship oiriba ward number 2 amasung na one gate sida oiriba potse sine habada aikoi gi noma gi laiba tourist kangbu singsina thengnariba chaithengse miyoi ba man thengnariba problem sini aina sarkar pairiba miyoiba khudimakta aina haijaningisi miyoiba amagi jaruri oiba potsi karino haibada aikhoigi toilet haiba potsi si miyeng changbiraga nungsibiraga parja singji khanbiraga si amatang thamani koina tongi mateng logjarga koina thamjaning bising asigi sarkar se da amadi akogi leiriba bore kethelani si asomdana imaingol singi sing takhomdere adigi somdana mana masing yoliba adigi sanu yoliba mayam kechel achoba kechelani leiriba jaga sida matamba chuna daba mongda sugi matik nyamna motpa tana mapali pan thopom khong hambam sulap amabu more kechel ani de leita ba si masi ngasigi
ꯑꯑꯣꯟꯕ ꯄꯨꯔꯛꯏ ꯍꯥꯏꯔꯤꯕ ꯁꯔꯀꯥꯔꯁꯤꯗ ꯑꯉꯛꯄ ꯑꯃꯗꯤ ꯊꯣꯛꯏ ꯍꯥꯏꯇꯥꯔꯦ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯣꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯃ ꯌꯥꯎꯅ ꯅꯥꯀꯟ ꯀꯌꯥꯗꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯔꯀꯥꯔ ꯑꯁꯤꯒꯤ ꯃꯊꯛꯇ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯣꯔꯦ ꯄꯥꯎꯃꯤꯗ ꯐꯣꯡꯗꯣꯔꯛꯂꯤ ꯃꯣꯔꯦ ꯀꯩꯊꯦꯜꯗ ꯀꯥꯡꯂꯨꯞ ꯀꯌꯥꯅ ꯄꯨꯟꯅ ꯂꯨꯛꯃꯥꯏ ꯄꯥꯟꯃꯤꯟꯅꯔꯤꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯚꯦꯔꯥꯏꯇꯤ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃ ꯂꯩꯗꯨꯅ ꯃꯇꯝ ꯈꯔ ꯃꯤꯌꯥꯝꯅ ꯁꯤꯖꯤꯟꯅꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯕꯦꯔꯥ ꯇꯧꯔꯛꯄꯗꯒꯤ ꯁꯤꯖꯤꯟꯅꯗꯕꯅ ꯀꯅꯥꯅꯁꯨ ꯍꯟꯅ ꯌꯦꯡꯁꯤꯟꯕꯤꯗꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯀꯩꯊꯦꯜ ꯑꯁꯤꯗ ꯃ꯭ꯌꯥꯟꯃꯥꯔꯤꯁ ꯅꯨꯄꯤ ꯌꯥꯎꯅ ꯃꯣꯔꯦꯒꯤ ꯑꯀꯣꯏꯕꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯉꯥꯛꯇꯅ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯨꯛꯃꯥꯏ ꯄꯥꯜꯂꯤꯕꯅꯤ ꯃꯁꯤꯗ ꯃꯄꯥꯟ ꯏꯄꯥꯟ ꯊꯣꯛꯅꯤꯡꯕ ꯃꯇꯝꯗ ꯃꯥꯅ ꯐꯒꯗꯧꯕ ꯃꯐꯝꯁꯤꯡꯗ ꯆꯠꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯀꯩꯊꯦꯜ ꯐꯝꯂꯤꯕꯤ ꯅꯨꯄꯤ ꯀꯌꯥꯅ ꯁꯔꯀꯥꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯗꯨꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯒꯤ ꯑꯋꯥꯕ ꯎꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯝꯒ ꯆꯨꯅꯔꯕ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯑꯃ ꯁꯦꯝꯕꯤꯅꯕ ꯍꯥꯏꯔꯛꯂꯤ ꯀꯨꯏꯔꯦ ꯃꯣꯔꯦꯁꯤꯗ ꯂꯩꯔꯛꯏꯕ ꯃꯇꯝꯁꯦ ꯑꯗꯨꯕꯨ ꯕꯖꯥꯔꯁꯦ ꯑꯩꯈꯣꯏꯅ ꯐꯝꯃꯛꯄꯁꯦ ꯉꯁꯤ ꯉꯔꯥꯡ ꯐꯝꯃꯛꯄꯁꯨ ꯅꯠꯇꯦ ꯁꯤꯐꯥꯎꯗ ꯁꯔꯀꯥꯔꯅꯗꯤ ꯌꯥꯝ ꯇꯣꯏꯅ ꯃꯣꯔꯦꯁꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯋꯦ ꯍꯥꯏꯅ ꯀꯣ ꯕꯣꯔꯗꯔ ꯑꯃꯅꯤ ꯍꯥꯏꯅ ꯌꯥꯝ ꯇꯣꯏꯅꯗꯤ ꯁꯨꯝ ꯂꯥꯛꯄꯤꯔꯒꯁꯨ ꯁꯤꯒꯨꯝꯕ ꯏꯝꯐꯥꯜꯒꯤ ꯃꯤꯁꯤꯡꯅ ꯆꯪꯉꯛꯄ ꯃꯇꯝꯗ ꯇꯣꯏꯂꯦꯠ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏ ꯇꯁꯦꯡꯅ ꯑꯩꯈꯣꯏ ꯌꯥꯝ ꯏꯀꯥꯏꯌꯦꯕ ꯇꯣꯏꯂꯦꯠ ꯂꯩꯇꯦ ꯍꯥꯏꯕꯗꯣ ꯑꯩꯈꯣই ꯌꯥꯝ ꯏꯀꯥꯏ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯅꯨꯄꯤ ꯉꯥꯛꯇ ꯑꯣꯏꯅ ꯐꯝꯕ ꯕꯖꯥꯔꯅꯤ ꯑꯅꯤꯃꯛꯁꯤ ꯏꯟꯖꯥꯡ ꯌꯣꯟꯐꯝ ꯑꯃ ꯆꯦꯡ ꯌꯣꯟꯐꯝ ꯑꯃ ꯃꯁꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯊꯣꯛꯐꯝ ꯂꯩꯇꯗꯅ ꯏꯁꯥꯁꯦ ꯅꯣꯡꯉꯥꯟꯕꯗꯒꯤ ꯊꯣꯛꯂꯛꯄꯗꯒꯤ ꯑꯋꯥꯕ ꯑꯃ ꯑꯩꯈꯣꯏ ꯃꯥꯏꯄꯨꯅꯗꯨꯅ ꯉꯁꯤꯐꯥꯎ ꯂꯩꯔꯤ ꯑꯗꯨ ꯌꯥꯔꯒꯗꯤ ꯁꯔꯀꯥꯔꯁꯤꯡꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤꯒꯤ ꯀꯩꯅꯣꯁꯦ ꯑꯝꯇꯪ ꯌꯦꯡꯁꯤꯟꯕꯤꯅꯕ ꯍꯥꯏꯅ ꯑꯩꯅ ꯃꯤडियाꯒꯤ ꯊꯣꯡꯗ ꯑꯩꯅ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯌꯥꯎꯅ ꯃꯄꯥꯟꯂꯣꯝꯗꯒꯤ ꯅꯨꯡꯇꯤꯒꯤ ꯃꯣꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯂꯤꯁꯤꯡ ꯀꯌꯥꯅ ꯀꯣꯏꯕ ꯂꯥꯛꯄꯗ ꯅꯠꯇꯅ ꯕꯤꯖꯤꯅꯦꯁ ꯇꯧꯅꯔꯤꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯔꯤꯒꯨꯝꯕ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯅꯤꯡꯕ ꯈꯣꯡ ꯍꯥꯝꯐꯝ ꯊꯤꯔꯛꯄꯗ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯂꯩꯇꯕꯅ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯃꯥꯌꯣꯛꯅꯗꯨꯅ ꯃꯅꯥꯛ ꯅꯛꯄ ꯌꯨꯝꯁꯤꯡꯗ ꯆꯪꯗꯨꯅ ꯍꯥꯏꯖ ꯅꯣꯟꯖꯔꯒ ꯈꯣꯡ ꯍꯥꯝꯕ ꯆꯪꯅꯔꯤ ꯃꯁꯤꯗ ꯃꯣꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯌꯥꯝꯅ ꯏꯀꯥꯏꯅꯤꯡꯉꯥꯏ ꯃꯆꯥꯛ ꯑꯃ ꯑꯣꯏꯔꯤꯕꯅꯤ ꯍꯤꯔꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯊꯦꯜꯁꯤꯡꯗ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯂꯩꯔꯒ ꯃꯣꯔꯦ ꯂꯝꯗꯝ ꯑꯁꯤꯗ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯕꯤꯗꯕ ꯑꯁꯤ ꯑꯉꯛꯄ ꯄꯣꯛꯅꯔꯤ ꯃꯣꯔꯦ ꯒꯦꯠ ꯅꯝꯕꯔ 2 ꯏꯟꯗꯣ ꯃ꯭ꯌꯥꯟꯃꯥꯔ ꯐ꯭ꯔꯦꯟꯗship ꯒꯦꯠ ꯃꯅꯥꯛꯇ ꯊꯕꯛ ꯇꯧꯔꯤꯕ ꯌꯥꯎꯅ ꯂꯦꯕꯔ ꯀꯌꯥ ꯑꯃꯗꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯅꯝꯐꯥꯂꯣꯡ ꯀꯩꯊꯦꯜꯒꯤ ꯄꯕ꯭ꯂꯤꯛ ꯇꯣꯏꯂꯦꯠ ꯇꯥꯟꯅ ꯆꯠꯇꯨꯅ ꯈꯣꯡ ꯍꯥꯝꯅꯔꯤ ꯍꯤꯔꯝ ꯑꯁꯤꯗ ꯃꯔꯤ ꯂꯩꯅꯕ ꯂꯣꯏꯁꯪꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯂꯤ Chief Minister N. Biren gi mathakta Code of Conduct thugai haiduna Congress ki mirep oiriba Onaba Kistorna wakalakpadagi Inner Manipur Parliamentary Constituency gi Returning Officer N. Pravina Chief Minister gi Personal Secretary da se thaduna khangan khre hairi maru oina khundrak pamda pangthokpa BJP gi public meeting amada Chief Minister na Hana Chief Secretary oiramba Nabakisor gi maramda izet sokpa wafam kaya phongdokhi haiba video clipping ga loinana wakalakpadagi Returning Officer na so cause notice adu थाखिबनी हाइरी अमना अमबु हुन्नबगी महुत्ता हौजिक मांगदा तारिबा लमदम असिगी इशूसिंग मतौ करमना लोइसिनगदगी हाइबा वाफम पुथोक्तुना भोट खोंबना हेन फगनी आई अमा भोट फंगनबा अमदी कानबगीदमक मी अमदा हुंदुना ngang आई गी हैनबी असि थादोकलसी हाइना लोक सभा की मिखंदा इंडिपेंडेंट मेरेप ओइना चोंगथोरकलिबा आरके सोमेंद्र एलएस काइकुना फोंगदोखरे ngarang numidang athengba phawba naryamthong takhelambam laikai amadi urikpok konsam laikai gi akoiba mapham singda miyamga unabagi thoramda आरके सोमेंद्र काइकुना मियामगी थाउजान फंगंदुना मिखल असida mai paklabadi regional party ga puna chatminaduna laibaki yaifhananaba thabak thoram sing paikhatkani ahanba oina CAB amadi ngamkhaigi isuda mityeng thamgani haiki ग्रुप अनी हम सादोग चेंजबने दोबो दम कैंडिडेट यावद यादे हाइब टाइमिंग से लाकपना याहुदबगी म्याम कंप्लेंट दि म्याम लेनु सिबिबगी ने दो याहुदब चिनाव म्याम एमआई बेंसिंग लमदम से आई हाजनिंग बदि म्याम वरो बिगन तसेना वाना चेन चोंगजरिबने म्याम मफम याउनबो होनजबने दो याउ ngमौदब सिंदा रिक्वेस्ट जनिंग बदि याहुद्रेना वरो बिबो तो बिगन अखोय सोइदना ओइ हनक नंगंद्रो को सोइ मखा ताना कयगुम इशोर सामिद माय पाकलगा दे दुम म्याम याहुदब सिंज लोय याउनबे लाक्सगनी सोइ म्याम उनजगनी ने म्याम हाजनि तसेना अमन हुनबा तौबसिदि आई मोतदि आइदि एम पामजदे आदि लीडर अम ओइनी लेबा के सेवा तौनी म्याम गी लुचिंगबम ओइनी हारगा ओइदा पादब गांगबा अदुगे आई बोट कानाबैदमक्ता मी अमगु सिधरगा आई फब मीनिना हाइजब थबुते ओइ पामजते खल लेमनजनिंगी अदुगा लेबा प्रजा सिंजिदा फोकस तौरगा ओइ लेबा की इश्यूज म्याम जे फोकस तौरगा अदुनुम जंगजलगा हाइ माय पाकनाबा सिनबना फगनी प्रजा म्याम उनरगा बोइद मोइ सेवा तौबरोमदो ओनजनबना फगनी ने खजे अदुगा हुनबे थबुक सिमदि आई तसेना सुपम पामजदे आउटर की मिखन लोइसिन खरब मतुंग खतना सैनबगी थौदोक्ता मियोय अहुम सोक्तुना लाइकन नखरे
Faduna pukiba mioi amana pulisna kanba ngamkhre thodok asing ngarang numidang pung 8 makhairom taba matamda Kangpokpi police station gi manung chanba Phauden Basti irang Part 1 da thokibani thodok adu da soklaba sing adu irang Part 2 dagi haujikna Phauden da leiba Rajkumar Sunal sahi 93 apokpa Lal Bahadur Sunal Phauden Basti dagi Romesh Tamang chahi 35 apokpa Sriman Tamang amadi Nam Bahadur Sunal sahi 95 apokpa Dhan Bahadur kawi makhoi ahum Kangpokpi district hospital da laikan nari thodok asigi matang da police dagi phangba pawgi matung inadi ngarang numidang Athengba amadi Thonglan akutpa Khunja Singh na vote ki wahaudagi Phauden Basti da laktuna Khunja Singh phu chaibagi thabak statharambata Khunja ama phaduna pukhibani thodok adu thokraba matung Kangpokpi police amadi taranithoi suba AR gi kanguna thibu humbagi thabak chathabada phaduna pukhiba mioi adu kanba ngamkhibani hairi ngarang thokhiba akanba nonglei nungsit aduda amang ata thokliba amadi asok apan nangkhibadagi chang wangkhatlakli meteorological department dagi phangba pawgi matung inadi ngarang ayukta sitkhiba nonglei nungsit adu pungda kilometer nifugi yangna sitkhi ngasisu awang nongpoki state singda nungsit yauna nong churaba yai hairi amaromda ngarangi laibak thiba thodok aduda nupi ahum sikhibaga loinana mahiroi kuntra yauna mioi nifurom asok apan nangki tongan mafamda yum amadi dukan samagi mathakta humdokhi Tengnopal amadi Bisenpur district ta amang ata thokpagi sang wangki amaromda nonglei nungsitna amang ata thoan khraba mafam singda mari leinaba DC singna chattuna yengsinbaga loinana mateng pangba hokre yung kai humdokhibadagi leifam leitaba mioi kaya laikai gi mafam kaya da changjafam loduna leiri Imphal Mayoldagi nongchup pangna kilometer Chaniga Kunithoirom lapna leiriba Jeribam district asida matam kayadagi miyamna district transport office ki DTO branch oirabasu ama thambiyu haiduna laklabasu ngasi phawba mari leinaba authorities singna tawbiraktabana Jeribam gi praja miyamna penedri loinana Jeribam gari ki ayamba registration su silsar DTO da Taubana teksu Assam state piri hairi all Jeribam auto rickshaw owner and Driver Association Jeribam gi General Secretary M. Mani Singh na hai khibada Association asana Manipur gi Transport Director amadi local MLA da Jeribam da Transport Office leinana ba kayarak hanna haijakre adubu ngasi phawba thabak tu onthoktrei Jeribam dagi Imphal da kilometer chaniga kunithoi chatlaga yamna wana aikoina gari gi license amadi registration certificate lawi asumna awaba kaya thengnariba asina maram oiraga Jeribam da mari leinaba authority na athuba matamda motor vehicle office ama hangdokpinaba phongdorakli mioi khudimangna parja khudimangna gari license lauba registration tawada awaba thinaribasi akoi anakpada leiba Assam dagi gari lauraga registration tawasi Assam dagi oina akoi khudimang registration tawre ayamana Highest Governor Singa Koba Mioi Amana Asum Nahai Jeribam da leiriba gari mapu khudingmak awaba kaya mayoknari maramdi Manipur gi Motor Vehicle Department gi wing Jeribam da leitaba asinani Jeribam asi district oizarabasu transport office ama phawba leite aikoina gari thauri banina license ama mathau tai license asi launaba Imphal da chatpada nimit 3-8 ni changlaga yamna wana lawi Asina maram oiraga Jeribam da cheliba gari sing ayambana Assam state ki silsar dagi numit ama ani changlaga gari ki registration oina launai masinani Jeribam gi gari ayamba Assam gi number oiribani haina phongdorakhi gari sing ama Manipur sarkar gi makha de chenba gari sing di pangayam de ko yu auto association de makha de leiba auto association se mangai le motor vehicle gi ko Manipur de tax pangbai ate di Assam number gata ni kai no habta da akodi Assam gal thangnana laiba state ama oibanena adugi satur sing janami khudong jabase jiri dadi adugi koi motor vehicle gi site gi DTO office lai tabna maram oraga asini siga koi gi gari gi license kangde gari gi session koi khudong jaba lai tabnena ada awa oibanena anagwa sinjada loi tawgibnena jiri da Manipur go na yamang Ngarang ayukta thokhiba akanba nonglei nungsitna maram oiraga Jeribam gi manung channa leiba
Makha Bastidagi Chaudhuri Khan Khil Faubagi 11 kV line amade Fejol district ki Patpuimun gi 11 kV line numit nini rom mai mutkigani hairi wafamasi Manipur State Power Distribution Corporation Limited MSPDCL ki Borobekra ki manager Nasek Pam Kiran Kumar na Phongdokhibani mahakna makha taraduna ngarangi nonglei nungsitna Jiribam district asigi mafam kayada line tatpa post tek pa yauna Jiribam Makha Bastidagi Chaudhuri Khal Khulgi Pol conductor ani talakpadagi mafam asida matam khara mai piba ngamkhiroi amadi 33/11 kV substation Sibapur Khalna mai piriba Pherzolgi Patpuimunda 33 kV line pole amadi conductor tatpana maram oiraga mafam asida su mai piba ngamkhiroi hairiba mafam asidagi aikhoigi Jiribamgi MSPDCL na hojik thabak kana chathari loinana athoba matamda pole conductor semjinba amasung Semna nabagi thabak kana chathari haina phongdorakli Ngarang April ki tarik 15 da akanba nong chitpadagi Jiribam district ki mafam ayambada pole conductor tu wa tatpadagi Makhabasti dagi Chaudhuri Khal Fauba matam khara mai piba ngamjakiroi amadi 33/11 kV substation Sibapuri Khalna mai piriba Perzol district ki Papuimun feeder gina 33 kV line Lakliba tang tarani panda pangthokadoriba Lok Sabha Mikhal ga mari lainana Imphal West District Police Commando na laukhalakpa section thorangi saruk amu oina ngasi numit yung matungda City Police Station gi manung chanba Pauna Bazar lambi paringda paksana combing operation sathakre Imphal West ki additional SP operation AG Sarma gi meeting makada Imphal West Commando Bazar unit team na pung numidang wairam manga ga minute ni phu fauba chathakiba operation aduda punna mioi saniga kunthra manga masa masa gi saktak se puthok handuna masak khangdokpagi thabak chathaki maduda masa gi saktak se yawraktaba mioi ani makhatana verification chathanabagi damak City Police Station da sinaki Recreation in Physical Education and Sports Science haina mingthon by MU gi Physical Education and Sports Science Assistant Professor Dr. Laisram Santos Singhana iba lairik ama ngasi haunabi matung ina Manipur University gi BC Committee gi room da MU gi Administrator Journal Singhana release tawkhre thorum aduda wangang aduna Journal Singhana lairik ama iba haibasi araiba thabak ama natte lairik asna University asida natana mahiroi singda achauba kanaba ama piragani haiki I studied in a university, in Harvard University for 2 years, and all the professors who taught me had written their books. They were taught all over, and it is a pleasure to listen to a person who has written a book on the subject and he is teaching from the subject. That is why I feel happy that one of our own professor has written a book on the subject which he will teach and which will be useful to the university. I congratulate him, and I also thank him for enhancing the volume of knowledge in this area. Koirengai Imphal West Leiba Poirai Nawakol Orphan Home da Tengbang Naba Brothers Group Manipur na achauba thaudang lauduna ngasi thangmai banda leiba KFC mamang da fundraising da ngaklo oinanaba isai nongmai gi thoram ama pangthokre isai nongmai gi thoram adu da saruk yakiba Brothers Group Manipur ki Secretary James Soibamna kanalai jadraba angang singda Tengbang bangamnanaba donation drive asi sathajabani haina phungdoki Brothers Group ki chahi gi oiba program mathang tawtharakda akoina Poirei Nawakol haina khoigi angang ima taret na yoga haidi angang khara leijai moi angang singi akoida haiba akoina kari tawjoge na haiba ichan urmila na kari tawsige na haiba matamda moina school gi khungum khara daka lei na hairakpadi gi akoina ngasai ayuk iche ichan urmila ga akoi myam khanar matungda tawrasi na hairaga akoina ngasi program asi akoi KFC gi mamang sida akoina mapu gi ayaba lojaraga akoina ngasi gi donation drive asi chathajabani ngasi koina sinjariba program se orphan home da donate taunaba Brothers Group na sinjaraga orphan home da leiriba mayam si mateng pangnabagi damakta sinjaba program ni Hauzik amuk sanabagi pau phangbigani
tha asigi haukiba tang tara humdoidagi All India Football Federation sinduna Rao Ground gi astrotapta chatharakiba the Hero Junior League 2018-19 gi ngasi nini suba numit ki ahanba match ta ngasi NFC na Trau FC bu panjal ama soinoda aduga ani suba match ta Bira FC na FCIC bu panjal manga soinoda maithiba pikre. ngasi sanakhiba match ka mari leinana pangthokhiba thoram aduda saruk yakhiba All India Football Federation gi match commissioner Haubam Khambana professional club kaya ama leirabasu lamdam asida chahi nauriba sanaroi singna ngalingai dagi hauna sanaba gi lamda lamjing lamtak pi haudrabadi chawkhat pangam loi haibagi asan ba mityeng thamduna league asi pangthok sabadi haina phongdokhi football soccer pangam mai haibagi adugumba wakal londo da akoina under 15 amma tasingbadi akoi under 13 lai under 15 aduga under 18 na singba akoi professional club singi akoi competition lai adubo akoi under 13 gi akoi khara under age akoi gi age verification da problem khar lai bedigi hauji all india gi oina tawba ngamdri adubo under 15 gi di akoi tawre sigi mathang da akoi under 18 akoi amu athuba matam da soidana tawrani adusu paugi marak thatna aten break amatanga lawzari lamjingba nidhi limited ki members singda akaknaba matam kharakak ki oina khudongchaba sing pizari khudongchaba sing adudi saving account hangbada chada lupa taru ki interest pizagani fixed deposit amadi recurring deposit ki oina chada lupa taragani thoi makhai interest pizagani daily deposit ki oina su chada lupa taragani thoi makhai interest pizagani karigumba members singna business loan personal loan natraga mortgage loan lobiragadi sada lupa taragani pandagi lupa kungi apik pasendoi haibadi reducing rate ta loan lobiba yagani akaknaba matam khara khaki oiba khudongchaba singa si lobiranaba members singda ningsingjari masiga loina na kanagumba member oidriba singna member oibinaba ekhoigi office ta lengsin birau amadi akupa marol sing tanabiu ekhoigi address lamjingba nidhi limited near Nityananda Mandir Nagamapal Rims Road Imphal West mobile 9366857001 email lamjingbanidhi@gmail.com website www.lamjingbanidhilimited.com Water Revolution by Lamjingba Group Kangla Packaged Drinking Water a unit of Lamjingba Group na Manipur gi miyoi khudingmak haksang fana na da yektana lehenabagi pandam da miyoi bagi thawai ni hairiba afaba ising phanghananaba hotnajari liter kun gi jar asi subscriber khudingmak ki yumthong khudingda phanghananaba hotnajari taru tananba mahausadagi thokjarakpa ising loduna sijinari ising asida kanaraba mineral hapchinduna matam sigi khwaidagi faraba khusu khulaina process tawduna pack tawjari sterilize tauraba ising patra singda hapchuri subscriber oibagi khudong chaba sing adudi adongi yum fawba ising asi thinjarakani registration hack tawbibada ising thanna yauraba jar ama pijagani tha amada 30 jars 600 liters pijagani tha amagi subscription fee lupa chani yankhai khaktani chahi amagi lobiba matamda tha anigi subscription free da pijagani subscription type tha amagi lupa chani yankhai tha taruki lupa lising amaga chamanga tha ahumgi lupa chatre yankhai chahi gi oina lupa lising ahum contact tobiu 8257888737 email lamjingbaKanglawater@gmail.com break ki matunga taram na okchari amadi makha taba pau singda ngarang awang nongpo ki tongan ba state singda akan ba nonglei nung sit paga loinana mayai oirap nong chukhrabasu Dimapur gi Nagarjan gi Khudasikal XP colony da yum manga maina tumna chakre thodok adadu lopa lak taret nipal lom gi malsang amang ata thokre yum maina sakhi badagi leifam leitabagi awaba mayok na ribasing Khuda Youth Council gi da changjafam pibaga loinana asa athak sing yauna darkar leibasing mateng pi Lok Sabha ge ani suba tangka ki mikhal loikhiba nimit humni khakta ngairingai East Tripura constituency gi Dalai district tagi mioi ahum gi asiba haksang phangle hawkhiba nomaijang nimit ki nimidang da asiba haksang sing adu phangkhibani laikhidraba sing adu BJP ki worker ni Congress ki worker sing na hat po oigani chingnari haujiksu Congress ki worker ani phurambadagi soktuna laikan nairi amana Thiba khangdana leiri haina Tripura Congress Vice President Tapas Dena Haikre Laikhidraba mioi ahum adu Tripura ge Chaumunu Subdivision dagi Subal Kanti Chakma
Kinasal Chakma amadi Himati Kawi. Chahi nauriba naha amana miyoi ahum singjang na yanduna hatkre tabada tujing ningai oiraba thaudok asi haukiba nongmaijang numitki numidang Manipur Police Station gi manung chanba Paiseram Karberi Pera Belas to Tokibani Thaudok aduda Cheneriba Naha adu police na Fare adumoinamak mahag juvenile oiba maramna maming matha Pongdo uhai bayadri mihat asi election ga mari lainana thokpa oiba yai haina Dalai District Police Chief Sudipta Das na paumising da phongdokre Mikhal gi campaign da wangang bada khoisaw na ba pokhan bayaba wafam phongdokpada natana jati kanglukki amabu hunduna wangang lubagidamag election model code of conduct ngakna chatte haibagi maralda Election Commission of India na Uttar Pradesh ki Chief Minister Yogi Adityanath amasung BSP gi luchingbi Mayawati gi mathakta akanba action laukhatuna mathang sitna pung humdani thoi amadi pung nipunipan gi election campaign sathabada athingba thamkhraba matung Menaka Gandhi su pung nipunipan gi election campaign tawba thingkhre BJP gi candidate oiriba Union Minister Menaka Gandhi election campaign da Muslim singna BJP da vote pidrabadi Muslim sing awaba tagane haina phongdok khiba wafam aduda yumpham oiraga pung nifuni pangi election campaign tawba thingkhre ngasi nungthil phongkiba pause singi maroiba pausing amuktang punna khangminasi Kanglaipak ki maira Miyam da kapsin lauksinaraga phajaba wahi ngang mirepta vote pibagi matam oidre Chief Minister Inner election campaign nungthil pung mari da loisinkhre voter lakh mapan lising kunipan chatruk kuntaruk na vote thadagadori ngarangi nonglei nungsit adu pung da kilometer nifu yang na sitki amang atagi changwang khalakli Paujel political party amata samnadaba CSO yamna thoraklabadi miyam gi luchingba khanbangam gani IS koizam ngasi fawba jiribam da DTO office thamdri text di Assam da thiduna leiri Pandam Mikhal Maya da tausinaba kayagi chirol amadi khangna chanaba yengduna vote pirubana chawkhatpada thinthalambane Chief Minister Inner Manipur gi vote khomba ngasi nungthil loisinkhre BJP gi inner mirepta NPP na sawatkre manaba BJP lengak chinga khutka manadre haina MLA loke namaral sikre lengak ki thodang di miyam bu nungai hanbane Biren Chawkok hiden da pakhang bagi thoram pangthokre Loisilakpada maroiba pau amuk hana pizari ngasi nungthil pung mari dagi vote khombagi matam loisinkhre political party singna amana amabu phongna hunnabagi sang hantharagani Outer gi tungan ba polling station taramapan lakliba tang tara ni panda amukhana vote thada naragani haina CEO Manipur PK Singhana phongdokre Mikhal gi matamda miyam da kapsil lausinnaba phajaba wahai wata ngang sakliba singda vote pibagi matam oidre haina Chief Minister and Biren haikre Amadi agenda laitaba miyam da tawni haibada panghaida haiba BJP sarkar kuiraroi mangkhragani haina MPCC gi president Gaikhangham na phongdokre Nasigidi Times of Manipur na pizaba numidang gi pau matang sa loisinjare bityang tabiriba punamapu amuka hana khurumjari